जुलाई की तांग अनीदा फोंगबा तोंगान तोंगानबा पाओचेसिंगदगी मरु ओइबा पाओ खरा खंगतचरागा mayamda pathokchabne ngasi oina ahanba paoda nini chnba numitta ta personnel nipan yaoraga asiba hakchang 13 phngkhre atopa nifu nithoi gi hakchang phangnaba kan honare नोने डिस्ट्रिक्ट की मनुंग चनबा मखुआंग खुलगी मफम द सारिबा तुपुर रेलवे सब स्टेशन मनाक्ता थोखिबा लैंडस्लाइड अदुना लेबाक मनुंग द फुमजिनखरबा सिंग लेप्तना थीबगी थबक चथरी ngasi nini chanban numitta railway substation asibu semgot sagatpagi thabak tawbada ngak selamba territorial army gi personnel nipan dauna punna mi 13 gi asiba hakchang phangkhre mi nifuni thoidi thibak phangdana leiri Indian Army, Territorial Army, CRPF, NDRF, SDRF, State Police, Fire Service, amadi khunjasing yauna landslide aduna leibak manungda phumjin kharba sing thiba khangdriba hakchang sing thibagi thabak chathari landslide asina maram oiduna railway gi staff amadi substation asibu sabagi thabak subada sizinaba labor sing amadi makhuang khulgi khunja yauna mafam asibu ngak seliba territorial army gi personnel yauraga punna mi marfu mathoi chenthakre haina thajanari mi marfu mathoi asigi manungda ngarang crime pan rescue tawduna layeng bagi thabak chathaki aduga nipan asiba hakchang oina phangki asiba hakchang oina phangkiba nipan asigi manungda tare na territorial army ni landslide asina maram oiduna mi marfu mathoi lebak manungda leikibadagi ngarang 13 phangkharba matung 55 di phangbangam khidabani thodok thofondagi phangba paun hai ngasi nini chanban numitta ayuk anganbadagi Indian Army, Territorial Army, CRPF, NDRF, SDRF, State Police, Fire Service amadi khunjasingna thiba khangdan leiriba mi 55 asi thibagi thabak kanna chathari ayuk pung tare lom tabada matamda excavator kya season aduna thiba humbagi thabak chathabada punna asiba hakchang 13 phangbangamki masigi manungda territorial army personnel nipan yawi territorial army sing asina season abani haiba khulai kaya su phangbangamki ngasi phawbada landslide asina chenthakiba apunba mi marfu mathoi asigi manungda 38 phangbangamkhre makhoi sing adugi manungda 12 na asiba hakchang oina phangkhibani aduga 19 na hingna phangduna layeng bagi thabak chatharibani ngasi nini chanban numit asi phawbada punna mi 38 phangbangamle adubu mi nifuni thoidi phangbangamdre Manipur State Police ki ahenba personnel kaya season aduna kanna thi humbagi thabak chathari SDRF ki su ahenba personnel kaya sangsin thi humbagi thabak chathari hairi Fire Service ki oina su Joint Director L Nabachandra masamak yaoraga mi 12 sabat team na mafam aduda sangsin thi humbagi thabak asida mateng pangli loina na makhoi gi maikai dagi victim location camera thermal imaging camera season aduna phangbangam dribi missing asi thibagi thabak chathabada mateng pangli atopa pau amada jail da ama siramle Imphal East District ki Hengang Police Station gi manung chanba sajiwa Central Jail manungda ngasi ayuk pung 3:12 rom tabada convicts ama siraga leramle pau gi likhul amana hai siraga leramliba convicts adu Churchanpur District ki manung chanba Jalhang Lamka dagi Jambiang Lal paite sahi 52 apokpa laikhidraba chingkup kowa amani mi hatpagi thodok amagi maralda mapunsi supa kaisum changda leibagi cherak phanglaba miyoini haire laikhidrabagi hakchang Hengang Police Station kangbuna lapkhatlaga Jenims da autopsy tawraga thamli haire atopa pau amada mama Macha Hanjnlktre hokhiba June gi tang 10 gi ayuk pung 13 muktaba matamda mama Macha Bubon Brickfield Kakching Lomdong dagi thokibadagi Hanjnlktre hairiba mau adugi maming Salam Ningol amom ongbi ibethoi devi kawi chahi 13 muk sure aduga mahaki wangbagi chang asina 5 feet muk wangi aduga mahaki kuchu asina kulai kuchuni aduga mahana thokiba matamda angoba machugi t-shirt ama lithi amasung hangapal machugi phanek setki angoba machugi champal ama tongke aduga mahaki machanupi adugi mamingna amom laija devi kawi mahaki chahina chahi ama makhai muksure kanagumana thengnabiba tholabadi manak nakpa police station da natraga makhada pijariba contact number sida pau phabiraknaba haijariba amom Dinesh Singha address Wangu Maning Sabal mahakna piriba contact number asi ahumni ahanbada 9318404725 amka hana nixing jage 9318404725 ani suba number na 9366268066
amuka hana ningsingjage 9366268066 aduga ahum suba number asina 9366053517 amuka hana ningsingjage 9366053517 post asi Kaching PS ta missing report ama family members sing na report ama piraba matungda station asi gi ayaba yaoraga social media da thagachabani phangbagi pau hek tabaga post asi kakthachagani haina post asi da pali hariba post asi FB da thengnajabadagi aina news reader asi da hapchabani makha tarakpada atopa pau amada lomi singda har phanganba hokre lomi singda agriculture department matam jana har pi dabagi wakat kaya lakraba matungda laingang na MLA singi khuthang da har pi gani haina lauthokhiba adugi manung channa Chandel AC da su ngasi AC asigi MLA S Olisna lomi singda har phanganba hokre har sing adu Chandel SP amadi SP yawba achamba thoram amada MLA masana lengakna lepa har gi mamalda phangankhibani ngasi ahanba oina purakhiba har bag lising ama adu AC asigi tongan ba khuldagi lakpa lomi singda makhoi gi lawphom gi pata yawdrabasu masagi Aadhaar card sing purak handuna pikhibani loinana MLA Olisna AC asigi wathoriba singi har sing adu hapta amagi manungda puraktuna phanganaba hotnagani haiki atopa pau amada moreda dengi sandorakpadagi angang ama sire mi 19 amasu positive oire Tenopur district ki more subdivision ki manung chnba ti tongnang village ki angang ama dengi positive oiduna sire atopa mi 19 na dengi positive oire ti tonglang village tagi angang ama dengi na maram oiduna laikhidre habagi pau tabadagi more town da leiba miyam Jackson Thorang sing lokatpa honare masagi chahi mapanrom surba angang adu haukiba June 13 ta dengi positive oibadagi Rims hospital da laikhidabani Rims ki BRDL gi team amasung Tenopal district ki DMO AMO atai mari leinaba mi kya haukiba June 13 amasung 15 da more da laktuna Sawang Phai Laikai ti Tonglang village di Khonam Phai village amasung Sanau village ta fogging tauki amadi surveillance ki thabak paikhat ki kang chikpadagi sandokpa dengi laina asi matau karamna ngakthokani haibagi matangda awareness program sing village sing asida pangthokre haire chingnaba mi humdra taret ki gi sample lawraga rims ta changyeng tawbada mi 19 dengi positive oire haiba confirm tauki mi 19 adu masana arum lahawna chingba tawbadi yawde haire dengi positive oiba thenaraba sing adudi more ward number 7 Sawang Phai Laikai dagi mi 13 ti Tonglang village dagi mi 5 Konam Phai village dagi mi 1 Chanau village dagi mi 1 ni haire DMO Tenopal district Dr. Mani Busanna ti Tonglang village ki chief on khonsai baite da thangnaba village sing da dengi laina dagi ngakthoknaba CAP duna khangkhre haire atopa mapalam gi pau amada Ukraine gi Odessa da Russia gi missile attack ta micham 18 sire ngasi angan bada Ukraine gi Odessa hithang pham shahar gi samudra mapan da leiba town amada Russian forces na missile attack torokpada mi leinaba area da tasin badagi micham yamdrabada 18 sikhre haina pau gi sourcing na hairi manak nakpada leiba Strike ithattagi Russian forces withdraw tawkhraba matungda ngasi nongadringaida missile attack tawrkhibani Odessa ki khan nongchup ki ta kilometer yang khairom chalaga leiba apikpa shehar hip ka town da Russian bombers singna X-22 missile ahum kapsilaki madu apartment building amada amasung campsite anida pokhai ki haina Ukrainian president ki office na phongdoki terrorist leibak amana aikhoi gi praja hali lan bu maithibadagi makhoina micham singa oina lan soknari haina Ukrainian president Volodymyr Zelensky gi chief of staff Andriy Yermak na phongdoki Ukraine gi security service na phongdokpa matung inna angang ani yauna micham 18 sikhre amasung angang taruk amadi mironbi ama yauna atopa kunthra nipana hospital emit tawkre victim singdu ayambana apartment building da leiba ngaktani hairi ngasi gi oina aroiba pau da sanakhonabagi pau amtang hapjage madude Qatar gi FIFA World Cup 2022 da semi automated offside system sizinaragani
Semi automated offside system ama Qatar na yumbu oiduna chahi asigi thengtharakpa sarukta pangthokkodoriba FIFA World Cup ta sijinaragani haina FIFA na ngasi irai numitta confirm tawkhre. Optical tracking system asi chahi asigi anganbada Abu Dhabi da pangthokhiba FIFA World Cup ta trial pangthokhi amasung haukiba December da Qatar da pangthokpa Arab Cup ta su chayengki. Semi automated offside technology asi malem sinba thungna implement tawna kharba bar system singi awonba amani haina global body asigi president Jaini Infestino na chirol amana phongdokhi. Masigi technology asi handak chahi gi loiramdai da Qatar da laknagadoriba team sing player sing amasung babok singi dama khwaidagi phabadu phangannaba chahi ahum changna kathoklaga research amadi tending tawduna lakhibadugi poloini amadi ekoina World Cup 2022 da semi automated offside technology ki kanabadu malemda uhannaba akanba miyeng changliba oibanina FIFA di masigi thabak asigi damak chawthokchai haina mahakna makhata ki ngasi gi matang sida video asi losinjarage channel asida anauba changbirak poragadi subscribe tawsanbiyu haina ningsingjari aina pathokchabda soikhiba lankhiba yawarbasu ngakpiyu haina haijari. Thank you.